Meitei Singbu settled tribe list chalhangadabani haiba demand asi thabak to onthokpada mateng pangbinaba Shiv Sena Manipur Pradesh ki President M Tombina Union Tribal Affairs Minister Joel Oram amasung Union Health and Family Welfare Minister JP Nadada memorandum pishilagani haidi. Memorandum asi Shiv Sena gi State President Masana Hayeng New Delhi da Union Minister ani asgahak thengnana unaduna pishingani haidi. Hiram asigi matang de Imphal gi Babu Parada laiba Shiv Sena Manipur Pradesh ki office ta Paungmi Shinga unabada M Tombina fongdorakpada Manipur gi apunbagi ngamkhai kan se hairabadi ning tamba taliba lupsing shu punsin batai. Political party amasung lupum namakshu amata oina punsinduna thabak tawmina batai. Lup Singgi masa masagi tongan ba agenda lairabashu ngamkhai kan bagi issue asidi amata oina lingjen manana thengna minashi. Manipur gi hauzik oiriba fibam asida Manipur Land Revenue and Land Reform Act asi state pumbada mapung fana implement tauba mathau tare haiba wafamsu fongdok pagaloina na handak pangthokadauriba Manipur Legislative Assembly gi mifamda Manipur gi laidiba MLA humfuna yetnaba amatta laitana Meitei bu ST lista chalhanaba recommendation thabagi warep laubiyo haina takshilakli. Manipur ki Meitei ki amatangaraba khoi ki last break se scheduled tribes own ba aduga Manipur da MLR LR Act 1960 se fulfill tauna implementation tauna ba maya yaudra kai se maya hapa maya thang sange government da khoi meeting pang sange lakador ba assembly ki floor da maram sawa mina soidana scheduled tribes ki demands ki recommendation tauna ba demand torpada zat bijat khaidana party ki khenaba leitana scheduled tribe owner na ki recommendation tauna ba second to propose to Maduda Yenabigano, Tungi generation, you can be